Mamaktada Mayambutaram lecturing a semi sotipina Pujaraliba Kanaba video see Aina Kanda Faminariba Oza Joychan Marangtem. Mamondaki Kanaba Kaino to Kangdok Navaki the Makta Hosik Faminaraganda, Warisana Kadene. Akoi Hosik Manipurda, Naha Sing Adigi, Lairiba, Naha Tatara, Lairik Tamba Matamda, Matam Mangan by ID, Matam Mangan by the Lairik Tamna, Atopa, Tavakaitogani, Kangda Mamusler, the Lairik Tamalurakanda, Kaidorakani have a Kangdaba. Haitam Lidam Jalurakanda, I say, Kamana told you no Kangdaba, Amamalay Nevoka. I don't see I get familiar with the Ataka Nationality or that Joychan Marangtem, Mamondaki, Kaiki Kanaba, Lowayaba, Gay have the I am done Kangdok Jarageko, or the Ahmeda, Masigi, Ahoy Misotibina Kangning is a Hosise, a Lairik set Tameko, Ahoise, like Tamakanjida, MBBS turning a boyro, Tony Boyro, the Gi, a quatrios were Kanda, Karamba line, Changani, Kamaga Minatogani seconds, Adum, Ozahoina Dum Guide to be doing neighbor. Sigi Matangsi, the Ozana Samlapa Wari Happy and Hibiro. Okay. But thank you, Mr. TV. I see program say that we will get and then the major issue, luckily, thank you. I came up with now, so I'm not one of the Pyrico. Other Canoni. I say a Hoyi organization, Haitarego, AMERFI, I think Moyangsa Education Research Foundation. A Hoyi Mandarin education sector is that. Walked away. Education sector is a curry walked away. Haizarakiko. Could you say job consultancy? Manpower, Haitariko. Manpower say India, Mapan, Europe, Dubai, Saudi Arabia, then at lot of countries in Taiko. And the Viti Hogi can be partner office, branch office, Hogi manpower, you in a Hogi Canada. Bangladesh Tamane Sileta Mane, Aduga Dubai Damane, Ahoy Anir and Taurigo. Sida Hoy seed plant Aroganda, Cinnamon Power Tavaki, Kantauri, Hoy me on some 20 Mukti Tare, Aduga, Hoy on process lady Haitare. The men in a manipulate walk out, cement power Guina. Anamana Hoy select from the walked over, walked over Hore, then India get pumps in the walked over Hore. I don't lady say, men power Gisna. The men power is a Manipura, and not told Christian, new Haitare, new everybody, advertisement on the Mammy don't got a single thing as a Miki Yam Debo. Lamda, Posical Hungary, Japan, Narski, Togo Tauri, then Mam Pantamudi Honger, the me, Basing Tibi, Haitare, the Basoina, Toba, Hogi, India, the state, Mamley, Punjab, Liko, then Hogi, Haryana, Chali, then the Atoba country, Hogi, Pakistan, Bangladesh, Siam, Bangladesh, focused on Hogi, Bangladesh, lady, Hoimitation, no Mamse, Moikino Torga, Tabagi, as it honorary Haitare, the Associate Tamba, they men marry so a proposal, men marry so Hanna, Mojikana, what is Hari Haitare? Adoni lady said, Duga, Hoigi, Kenogizina, education sector is never going to Garaganda, Hoigi, class 12 passed out of Angang. More in education counselor in the Lizania, Aisasu, the gay staff, so lady. Class holder and Hogi, the poor ma'am, so Tom Narangani, Hogi, Kari course Tamakanda, seats upon the Padrino, Kari coursing and Zimana, Mess, Sola, Mess on Bagando, the Mapana, Hogi is Zankam Haraga, the hay might on the carrier of Fortiniva. Then a Hogi medical pound, the one is the medical London Tamandukumba, Simba, Hogi Manipur Society had a medical Tamba. The doctor Tamba is Zankamba has the lower level. Other than in the focused over, I don't have a course, ma'am, then we embryology tambay, forensic science tambay, scopes labor tunduko. Then a student no palms of Haitare, some Sadu himself by Palm Haitare on the Nanlay, Pazana Mapana medical tambay, was a high laco. Mayumio, and I want to Sarah medical tambay, the high view, some of the other high of Yawa. I don't mind convinced we don't pass them, cannot talk about Haitare. At the minor lay, I don't stories that the whole sector is a walk is a 2010 11 citing walk company, which is almost 25 Nico. More than around some 200 of student Tare. I owe doctor so then nurse so engineer then Masama cycle Yaureko, Duma later. Then Nona Sigi research work to is now when
planning ama hai tare ko hang angang sing sigi mo gi future se kari karai da sat pa ya ga da ke kamai ta ko ta ge hai ba gi analyze ta ko team hai tare ko ko amir ko team doctors me am yauri engineer me am yauri then ko gi research associate me am yauri ko ko me am pul laga semak pane sigi se thungna planning me am le ri hai tare aduga ko gi hoji hoji 12 lora ga ko gi MBBS mapalum su me am thari aduni hoji lady se makana sumaina MBBS ki hojik ti anambana satra jingse dum MBBS ta namba chale ko hojik se engineering MBBS ado sigi moida fangiba facility singse hoji ojana budi thabi ani bu ko ado moida karam karamba facility pb ge ba kanogi mapalum da thadu shira mapalum da thadu ina mapan se MBBS board hai tare ko si je na first hoina lai se angang se hojik si interview ma no se counseling pi ge do ma something ma khara fange 400 or 500 fange sigi se akhoi da la si la kan da akhoi da gai to do ma gi akhoi ge need ki counseling ho dere ko ke MCC la all india gi counseling ho dere na ki gang da gi registration da ho de 21 da gi ada process hai tare registration ko ainda wani kai da wani si one of the exam woman ne si ju kanum so ya ponte ba adu mo gi choice filling nam lai ri ba karam ba college for example 400 from na karam college ta hapa ya da ke have the analysis sam sang yi shi gi je ta pham panga thousand ya ponte ba ho ja nga ma keno ST category ne ne wari sha gi to ma 400 yau de BDS pa me hai MBBS ti ma chance le ga do man de hai ko ado ina fare MBBS ki option amani PC ado bu BDS focus ho jaga MBBS ki college khara ko analyze to ga pi ni ba ko tim na sema ga BDS ki sida 100% sure mak de ha ba mo do at least 70% ti si college ki se tara ani ha option je akoi gi choice filling da 1 2 3 mo serial wise pirak to ni ba nang na fanga da college na serial number 5 da thamjal ro amoi dom no 1 thamjal ro opportunity do more than loss of chance mem like ram nung do akoi explanation yam bisi akoi na guidance pili je si ne ro karam ba college ta nangi mark hi matong na karam college na priority hena like the priority 1 2 3 4 5 khaidrok to ni ro adu na koi na analyze to ga PP1 ni da adu ma lere koi choice filling gi uski tawrisina akoi MBBS ki tawrise te gi koi net ki ju manipur ju thola ani ko anda ge 2930 da thola ani moi ju online loi tawra ni na hai ko adu ju manipur ju samana na all india gi hek lo manipur start to ni ba adagi atop state to thabe ya ba mem le ko pon state oi ba then second round gi yo ya ba mem le ko sigi guidance ai tare students in the pi ba ma adagi di sahi amani mang ro ba then si student in no da na pai hanak namuna pass away ju mapalam da tam jage na hai ye ko palam da choice me am na tawise amada country se Russia me am na yam tam na ba ke na hoi de yam tam na lak to ki MBBS ki na then akhoi gi Kazakhstan mai team sa me am sali ko yam am tam mi ko then China tam mi ko then hajik nau na India da yam bum moi je Uzbekistan jam na bum moi India gi me am tam me ba I reason lo hai ko me am tam mi sigi then akhoi gi Bangladesh tam mi ko Bangladesh ta da katang handari ji ki na kan da mamang da akhoi Iran ka thokhi do adu gi handar ba de Kyrgyzstan ju mayam tam mi ko ada sigi mutang dai educate kitang tarok ke ko koi gi MBBS board ki matang ji da kitang buk thon hai tare mayam na di sama nei no urang ne ba country mo loi sama nei loi khanai ko country mo sama nei hai la khalli do am thin difference ne akhoi gi NMC rules and regulation le national medical council na pi ba rules and regulation le ko sigi rules and regulation the moi hai ri se koi gi 54 months oi da ya de hiding course 4.5 years sai tare ko si oi da ya de English tak da ya de then akhoi gi kino se akhoi gi syllabus lai na ko se Indian gi ori syllabus ga mana ga da bani then akhoi gi main important no je si me am follow to ba quite important no je kai no ha ga da tammi ba country to da ma license by the way adu country do da adu intern to lor ka da adu country do ba adu gi possible khoi Russia follow to lo follow to ba adu sa manung dal for sama le hai tare Russia to so moi ma da exam tha do ne China zo moi ma da exam tha sigi license exam si pai draga di ya de
ꯑꯗꯨ ꯃꯌꯥꯝꯁꯦ ꯇꯧꯕꯁꯤꯅꯦꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝ ꯇꯝꯃꯀꯥꯟꯗ ꯀꯟꯐ꯭ꯌꯨꯖꯟꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯍꯌꯦꯡ ꯄꯩꯈꯥ ꯊꯥꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩ ꯍꯥꯏꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯖꯥꯛꯁꯇꯥꯟꯒꯤꯁꯨ ꯆꯍꯤ ꯃꯣꯏ 5+1 ꯏꯌꯔꯅꯦꯕ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯒꯗꯕꯁꯦ 5 years ꯑꯃ ꯇꯝꯃꯒ 1 year ꯑꯃ ꯏꯟꯇꯔꯟꯁꯤꯞꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗ ꯏꯟꯗꯤꯌꯥꯗꯕꯨꯗꯤ ꯂꯥꯛꯑꯒ ꯃꯣꯏ ꯅꯤꯠ ꯊꯥꯕ ꯌꯥꯏꯑꯕꯀꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ USMLE ꯀꯥꯏꯅ USAꯗ ꯊꯥꯕ PLEF ꯀꯥꯏꯅ ꯌꯨꯔꯣꯞꯀꯤ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯤ ꯊꯥꯒꯦ ꯍꯥꯏꯇꯥꯔꯗꯤ 1 year extra ꯑꯃꯒ ꯑꯥꯗ ꯏꯟꯇꯔꯟ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯈꯔ ꯂꯩꯔꯤꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯀꯨꯞꯊꯅ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯗꯦꯟ ꯀꯤꯔꯒꯤꯁꯇꯥꯟꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯤꯔꯒꯤꯁꯇꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯏꯔꯥꯡ ꯈꯔ ꯊꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯌꯥꯝ ꯐꯨꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯈꯔ ꯂꯩꯈ꯭ರೆ ꯑꯗꯨꯗꯤ ꯖꯁ ꯃꯥꯏꯅꯔꯅꯦ ꯀꯩꯝ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯥꯀꯤꯁꯇꯥꯟꯅ ꯕꯦꯛ ꯇꯧꯕ ꯀꯣꯂꯦꯖꯦꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯤꯒꯤ ꯃꯌꯥꯝ ꯂꯩꯕꯁꯦ ꯈꯕꯔꯗ ꯀꯩꯗ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯈꯕꯔꯗ ꯀꯩꯗ ꯂꯣꯏ ꯌꯥꯎꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯒꯤꯁꯦ ꯏꯟꯗꯤꯌꯥ ꯃꯆꯥ ꯇꯝꯍꯜꯂꯒ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥ ꯃꯆꯥꯒꯤ ꯐꯦꯜ ꯑꯣꯏꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯄꯣꯠ ꯈꯔ ꯅ꯭ꯌꯨꯁꯇ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯤꯅ MBBS ꯑꯦꯌꯔꯄꯣꯔꯠꯅ ꯇꯧꯔꯒ ꯑꯃ ꯂꯩꯈꯤꯀꯣ ꯑꯩ ꯁꯤ ꯄꯣꯗꯀꯥꯁꯀꯤ ꯃꯇꯥꯡꯗ ꯍꯌꯦꯡ ꯁꯤꯒꯤ ꯁꯤꯖꯟꯁꯦ ꯂꯣꯏꯔꯀꯥꯟꯗ ꯐꯖꯅ ꯍꯥꯏꯔꯛꯈꯤꯒꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯈꯤꯔꯣꯏꯒꯦ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯑꯩꯅ ꯈꯔ ꯑꯩꯉꯣꯟꯗ ꯂꯥꯛꯄꯒꯤꯗꯤ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯗꯦꯟ ꯑꯇꯣꯞꯄ ꯑꯩꯅ ꯈꯔ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯂꯤꯡꯛꯇ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯣꯄꯟ ꯑꯣꯏꯅ ꯍꯥꯏ ꯌꯥꯗꯕꯅꯤ ꯀꯩꯒꯤꯅꯣꯗ ꯀꯟꯁꯜꯇꯦꯟꯁꯤ ꯃꯌꯥꯝꯁꯨ ꯀꯤꯔꯒꯤꯁꯇꯥꯟꯒꯤ ꯋꯥꯛ ꯇꯧꯔꯝꯗꯣꯏꯅꯦ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯑꯩꯅ ꯈꯔꯕꯨꯗꯤ ꯍꯥꯏꯗꯅ ꯑꯉꯥꯡꯈꯩ ꯆꯠꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝ ꯇꯝꯕ ꯍꯥꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅ ꯂꯧꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯎꯖꯕꯦꯀꯤꯁꯇꯥꯟ ꯍꯥꯏꯔꯁꯦꯕ ꯎꯖꯕꯦꯀꯤꯁꯇꯥꯟꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯇꯝꯅꯔꯤꯀꯣ ꯎꯖꯕꯦꯀꯤꯁꯇꯥꯟꯒꯤ ꯑꯩꯈꯣꯏꯁꯨ ꯑꯃꯤꯔꯦꯐ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯤꯁꯦ ꯁꯃꯔꯀꯥꯟ ꯁ꯭ꯇꯦꯠ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯀꯣꯂꯥꯕꯔꯦꯠ ꯇꯧꯋꯦꯕ ꯀꯩꯅꯣꯗ ꯄꯥꯏꯔꯤꯁꯦ ꯑꯩꯅ ꯀꯣꯂꯦꯖ ꯑꯃꯈꯛꯇꯪꯅꯦꯕ ꯎꯖꯕꯦꯀꯤꯁꯇꯥꯟꯗ ꯄꯥꯏꯔꯤꯁꯦ ꯑꯇꯣꯞꯄ ꯀꯣꯂꯦꯖ ꯑꯃꯗ ꯄ꯭ꯔꯣꯄꯣꯖꯦꯜ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯀꯣꯂꯦꯖ ꯆꯠꯂꯒ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯕ ꯗꯦꯟ ꯂꯣꯏꯅꯃꯛ A to Z ꯂꯣꯏ ꯆꯠꯂꯨꯔꯀꯥꯟꯗꯅꯦꯕ ꯑꯩꯒ ꯁꯥꯏꯟ ꯇꯧꯅꯗꯣꯏꯁꯦ ꯇꯥꯏꯞ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯏꯞ ꯇꯧꯗꯦꯕ ꯆꯠꯂꯒ ꯍꯌꯦꯡ ꯁ꯭ꯇꯨꯗꯦꯟꯗꯣ ꯊꯥꯗꯣꯏꯅꯦꯕ ꯁ꯭ꯇꯨꯗꯦꯟ ꯊꯥꯗꯣꯏꯅꯤ ꯂꯩꯗꯣꯏꯅꯤ ꯆꯍꯤ 3 ꯑꯗꯣ ꯑꯩꯅ ꯁꯣꯝ ꯈꯪꯗꯅ ꯑꯉꯥꯡꯈꯩꯗꯤ ꯐꯕꯅꯤ ꯍꯥꯏꯔꯒ ꯊꯥꯕꯗꯤ ꯑꯃꯨꯛ ꯊꯥꯗꯦꯕ ꯑꯩꯈꯣꯏꯗꯤ ꯀꯣꯂꯦꯖꯇ ꯐꯖꯅ ꯆꯠꯂꯨꯔꯀꯥꯟda ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗꯅꯦꯕ ꯊꯥꯔꯤꯁꯦ ꯑꯗꯨꯅ ꯁꯃꯔꯀꯥꯟꯁꯤꯃ ꯌꯥꯝ one of the top medical university ꯎꯖꯕꯦꯀꯤꯁꯇꯥꯟꯒꯤ ꯑꯇꯣꯞꯄꯁꯨ ꯂꯩ ꯇꯥꯁꯀꯦꯟ ꯂꯩ ꯑꯇꯩꯗꯤ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄ꯭ꯂꯁ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯒꯤ ꯔꯤꯚ꯭ꯌꯨ ꯇꯥꯔꯀꯥꯟꯗ ꯁꯃꯔꯀꯥꯟꯗ ꯈ꯭ꯋꯥꯏ ꯐꯔꯦ ꯍꯥꯏꯔꯒ ꯑꯩ ꯁꯃꯔꯀꯥꯟ ꯆꯠꯂꯨꯔꯦ ꯍꯞꯇꯥ 2ꯃꯨꯛ ꯂꯩꯔꯛꯑꯦ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨꯔꯀꯥꯟꯗ ꯁꯤ ꯁ꯭ꯇꯨꯗꯦꯟ ꯊꯥꯕ ꯌꯥꯔꯅꯤ ꯍꯥꯏꯔꯀꯥꯟꯗ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯦ ꯇꯧꯔꯀꯥꯟꯗ ꯊꯥꯔꯦ ꯍꯟꯗꯛꯁꯨ ꯆꯪꯗꯣꯏꯅꯦ ꯑꯉꯥꯡ ꯃꯌꯥꯝ ꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅꯧ ꯀꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯎꯖꯕꯦꯀꯤꯁꯇꯥꯟꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯛꯀꯦꯕ ꯎꯖꯕꯦꯀꯤꯁꯇꯥꯟꯅ ꯃꯌꯥꯝ ꯇꯝꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯤꯁ ꯍꯣꯡꯉꯦꯕ ꯃꯣꯏꯁꯦ ꯐꯤꯁ ꯍꯣꯡꯉꯦ ꯆꯍꯤꯒꯤ 3 lakhsꯅꯦꯕ ꯂꯩꯔꯤꯁꯦ ꯗꯦꯟ ꯍꯣꯁꯇꯦꯜ ꯂꯩꯕ ꯆꯥꯕ ꯂꯣꯏ ꯍꯣꯡꯉꯤꯀꯣ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯑꯦꯛꯖꯥꯝꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯑꯣꯏ ꯍꯥꯏꯕꯁꯦ ꯂꯥꯏꯁꯦꯟꯁ ꯑꯦꯛꯖꯥꯝꯁꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯂꯩꯇꯦꯕ ꯍꯦꯛ 5+1 year लोरगा 5 चही 5 लाइक तमनी चही मेंटेन तौरनी अदुगा लाइसेंस एग्जाम पीरनेबा हाइरिबा कंट्रीज दा मा डॉक्टर ओइबा यानेबा अदुगी अमा लई हाइतारे अदुना उज्बेकिस्तान से म्यामना हजि चनरिसे सिगी याम साव मरम अमा लई अदुनी अतै के हंगबा अखोगी हाइदि पैसादि लेजदबा मपान लमदि तमनिंबा हाइदि फॉरेन एबॉर्ड अदा चनिंबा अदुगुमदि कमाइना फैसिलिटी से फैसिलिटी से मोगी से फीस 3 lakhs है से याम चाव फीस नते मेडिकल तंबगी सिजु सेमेस्टर वाइज थीबा यारतोइनी अदुगा अखोगी बैंक लोन लौबु याइको बैंक लोन लौबु याइ अखोगी बैंक अनम अदुम पी हाइतारे होय अदुम सर होय अदुम तोबिगिदेनेबा बैंक की प्रोसेस अखोगी दका ताबा चे सांग मैम अखोई ने सेमनी सी बैंक के याबनी हाइनी अदुबु बैंक तदि अखोइना सी बैंक दा चलगा अखोई मी लेबनी हाबति नते सी बैंक जी यागे अप्रोच तो वाइ तारे के न अखोइ दु तोद्रिसना स्टूडेंट दो लाकांदा मोगी फैमिली दो के तारे गवर्नमेंट थबक तो बैंक सु नॉर्म्स का ले नको अदु फॉलो तौबदि आइना पुस्ट तौबदि यादबनिना अदुम खर ले हाइ तारे अदु नॉर्मली अदुम लेना एजुकेशन लोन दि लोइ फंगी हाइ तारे मैक्सिमम अदुमाइना एजुकेशन लोन से ममांग दे आइना मा तागेबको हाइदि मीदुना थबक तौरबा मतुंगदा लोन सिंबा अदु याम नुंगाइबा जाइदि सिमा 6 years मा MBBS तमनी अदु ले मतुंगदा डॉक्टर रे हाकना सिंगदि अदुदि
ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯤꯔꯦꯐꯀ ꯀꯣꯂꯥꯕꯔꯦꯠ ꯇꯧꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯏꯟꯗꯤꯌꯥꯗꯁꯨ ꯂꯩꯌꯦꯕꯀꯣ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯛꯇꯧꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞ ꯄꯥꯏꯅꯔꯒ ꯂꯩꯔꯤꯁꯦ ꯑꯀꯥꯁ ꯒ꯭ꯔꯨꯞ ꯑꯣꯐ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯕꯦꯡꯒ꯭ꯂꯣꯔꯒꯤꯀꯣ ꯁꯤꯗ ꯃꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯔꯁꯦꯁ ꯂꯣꯏ ꯁꯨꯅꯕ ꯍꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯀꯔꯅꯥꯇꯀꯥꯗꯁꯨ ꯀꯣꯂꯦꯖ 3-4 ꯑꯗꯨꯝ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯦ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯍꯔꯤꯌꯥꯅꯥꯗꯁꯨ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯦ ꯌꯃꯨꯅꯥ ꯒ꯭ꯔꯨꯞ ꯑꯣꯐ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦꯟ ꯔꯥꯖꯁꯊꯥꯟꯗ ꯁꯨꯔꯦꯟꯗ꯭ꯔ ꯀꯣ ꯗꯦꯟ ꯑꯗꯨꯝ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ SGT ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯝ ꯑꯦꯅꯤ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯤꯇꯪ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯈꯩꯗꯤ ꯂꯣꯏ ꯑꯗꯨꯃꯥꯏꯅ ꯀꯣꯂꯥꯕꯔꯦꯠ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯂꯩꯔꯦ ꯗꯦꯟ ꯁꯤꯅꯤ ꯑꯩꯈꯣꯏꯒ ꯀꯣꯂꯥꯕꯔꯦꯁꯟ ꯇꯧꯔꯤꯁꯦ ꯑꯗꯣ ꯗꯥ ꯖꯣꯏꯆꯥꯟ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ MBBS ꯇꯝꯃꯤꯕ ꯇꯝꯒꯗꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏꯗ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯇꯝꯕꯁꯤꯒ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯇꯝꯕꯁꯤꯒ ꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ? ꯑꯣꯀꯦ ꯃꯕꯥꯅꯤ ꯈꯦꯠꯅꯕ ꯌꯥꯝ ꯗꯤꯐ꯭ꯔꯦꯟꯁ ꯂꯩ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯗ ꯇꯝꯕꯒ ꯗꯦꯟ ꯃꯄꯥꯟꯗ ꯇꯝꯕꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯇꯝꯅꯔꯤꯁꯤ ꯀꯥꯡꯕꯨꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯤꯠ ꯑꯦꯛꯖꯥꯝ ꯇꯧꯔꯤꯁꯦ ꯅꯤꯠ ꯑꯦꯛꯖꯥꯝꯁꯦ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁ꯭ꯀꯣꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯎꯟꯁꯤꯂꯤꯡ ꯌꯥꯎꯔꯅꯤ ꯀꯥꯎꯟꯁꯤꯂꯤꯡ ꯌꯥꯎꯔꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯦꯁ ꯃꯥꯅ ꯄꯥꯝꯖꯕꯗꯣ ꯑꯗ ꯈꯜꯂꯒ ꯆꯠꯄꯅꯦꯕ ꯁꯤꯒꯤꯁꯦ ꯁꯤꯠꯇꯤ ꯌꯥꯝꯗꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯣ ꯁꯝ 300ꯀꯤ ꯁꯝꯊꯤꯡ ꯂꯩꯔꯝꯒꯅꯤ ꯁꯤꯠ ꯀꯣ ꯗꯦꯟ ꯏꯟꯗꯤꯌꯥꯒꯤꯁꯨ ꯍꯥꯏꯔꯣ ꯌꯥꯝ ꯂꯩꯕ ꯁꯤꯠ ꯅꯠꯇꯦꯕ ꯊꯥꯕ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯗ꯭ꯔꯥ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯊꯥꯔꯒ ꯁꯤꯠꯇꯤ ꯃꯤ ꯈꯔ ꯈꯛꯇꯅꯤ ꯐꯪꯉꯤꯁꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯁꯦ ꯄꯥꯁꯁꯤ ꯇꯧꯕ ꯅꯤꯠ ꯀ꯭ꯋꯥꯂꯤꯐꯥꯏꯡ ꯃꯥꯔꯛ ꯑꯃ ꯂꯩꯌꯦꯕ ꯁꯤꯒꯤ ꯃꯥꯔꯛꯁꯤꯗꯤ ꯌꯧꯕ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯔꯦꯡꯛ ꯀꯩꯅꯣꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯌꯥꯎꯕꯗꯤ ꯌꯥꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯠꯇꯨꯗꯤ ꯐꯪꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯀꯥꯏ ꯆꯠꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯁꯨ ꯃꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯒꯦ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯥꯏꯚꯦꯠꯇ ꯐꯤꯁ ꯑꯣꯏꯔꯤꯁꯦ ꯑꯦꯔꯥꯎꯟ 1,30,000 ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯀꯦꯔꯂꯥꯅ ꯈ꯭ꯋꯥꯏ ꯍꯣꯡꯉꯦ 7-8 lakhs ꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯔꯤꯌꯥꯅꯥ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ 1,30,000 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯒ ꯂꯥꯛꯄ 5-10 ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯖꯁ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯈꯔ ꯇꯝꯕꯗꯪꯅꯦꯕ ꯇꯝꯃꯤꯁꯦ ꯏꯚꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯖꯗꯁꯨ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯄꯩꯁꯥ ꯆꯥꯎꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯇꯝꯍꯧꯗꯕ ꯃꯌꯥꯝ ꯑꯃꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯦꯕꯣꯔꯠ ꯑꯣꯞꯁꯟ ꯂꯧꯅꯔꯛꯑꯦꯕ ꯃꯄꯥꯟ ꯂꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯗ ꯇꯝꯕ ꯌꯥꯒꯦꯅ ꯈꯟꯅꯔꯛꯑꯦꯕꯀꯣ ꯁꯤꯗ ꯑꯣꯞꯁꯟ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥ ꯇꯝꯕ ꯎꯖꯕꯦꯀꯤꯁꯇꯥꯟ ꯇꯝꯕ ꯀꯖꯥꯛꯁꯇꯥꯟ ꯀꯤꯔꯒꯤꯁꯇꯥꯟ ꯆꯩꯅꯥ ꯅꯦꯄꯥꯜ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯣꯏ ꯆꯠꯅꯔꯤꯀꯣ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯗꯨꯁꯨ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯦꯠꯅꯔꯤꯁꯦ ꯀꯔꯤꯅꯣꯅ ꯍꯪgrꯤꯁꯦ ꯏꯟꯗꯤꯌꯥꯗ ꯇꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3.5 ꯇꯝꯗꯣꯏꯁꯦ 4.5 years ꯄ꯭ꯂꯁ ꯃꯥꯁꯤ ꯂꯣꯏꯔꯀꯥꯟꯗ ꯆꯍꯤ ꯑꯃ ꯏꯟꯇꯔꯟꯁꯤꯞ ꯑꯗꯨꯒ ꯃꯥ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯦꯕ ꯃꯄꯥꯟ ꯂꯝ ꯇꯝꯕꯅ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯄꯥꯟ ꯂꯝ ꯇꯝꯃꯨꯔꯒꯅ ꯃꯥꯁꯦ ꯃꯄꯥꯟ ꯂꯝ ꯇꯝꯃꯨꯔꯅꯤ ꯍꯜꯂꯛꯑꯒ FMG ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯔꯅꯤ ꯁꯤ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯍꯥꯟꯅ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯄ꯭ꯔꯣꯁꯦꯁꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯏꯟꯗꯤꯌꯥ ꯇꯝꯃꯦ ꯃꯥꯁꯦ 4.5 years ꯇꯝꯃꯦ ꯁꯤ ꯇꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯅꯦꯛꯁ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯅꯦꯕ NEXT ꯅꯦꯁꯅꯦꯜ ꯑꯦꯛꯖꯥꯝ 1 ꯑꯃ ꯊꯥꯅꯦꯕ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥ ꯂꯣꯏꯔꯀꯥꯟꯗ ꯃꯥꯁꯦ ꯏꯟꯇꯔꯟ ꯇꯧꯕ ꯌꯥꯔꯅꯦꯕ ꯀꯣ ꯏꯟꯗꯤꯌꯥꯗ ꯇꯝꯃꯤꯕ ꯃꯤꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯔꯤꯝꯁ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤ ꯀꯧꯕ ꯑꯉꯥꯡꯁꯤ ꯇꯣꯝꯕ ꯀꯧꯕ ꯑꯉꯥꯡꯁꯤ ꯔꯤꯝꯁꯇ ꯇꯝꯃꯦ ꯆꯍꯤ 3.5 ꯇꯝꯃꯦ 3.5 ꯂꯣꯏꯔꯒ ꯅꯦꯛꯁ ꯑꯦꯛꯖꯥꯝ 1ꯁꯦ ꯊꯥꯔꯦ ꯑꯗꯨꯒ ꯃꯥ ꯏꯟꯇꯔꯟ ꯆꯍꯤ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯅꯦꯛꯁ 2 ꯑꯃ ꯊꯥꯗꯣꯏꯅꯦꯕ ꯅꯦꯛꯁ 2ꯁꯦ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯃꯥ PG ꯇꯧꯗꯒꯦꯔꯥ ꯗꯦꯟ ꯃꯥ ꯀꯩꯅꯣ ꯇꯧꯒꯦꯔꯥ ꯃꯥꯒꯤ ꯑꯣꯞꯁꯟꯅꯤꯀꯣ PGꯒꯤꯁꯨ ꯁꯤꯒꯤ ꯃꯥर्क्ꯁꯇ ꯀꯥꯎꯟꯠ ꯇꯧꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯗꯣꯛꯇꯔ ꯁꯥꯔꯇꯤꯐꯥꯏꯠ ꯑꯣꯏꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯅꯒꯤꯅꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯝ ꯆꯠꯅꯒꯤꯅꯤꯀோ 2000 ꯑꯩꯈꯣꯏꯒꯤ ꯆꯍꯤ 4-5ꯒꯤ ꯃꯇꯨꯡꯗ ꯅꯦꯛꯁ ꯑꯦꯛꯖꯥꯝꯁꯦ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯝꯃꯤꯕꯍꯧꯖꯤꯛ 2024-25 ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯍꯧꯔꯒ ネクスト ꯑꯦꯛꯖꯥꯝꯁꯦ ꯍꯧꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯃꯅꯤꯟ ꯅꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯁꯤꯅ ꯏꯟꯗꯤꯌꯥ ꯇꯝꯕꯩꯅꯤꯀோ ꯃꯄꯥꯟ ꯂꯝ ꯇꯝꯗꯣꯏꯁꯦ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯑꯅꯝꯕꯅ ꯆꯍꯤ 3.5ꯁꯦ 5 years ꯑꯣꯏꯅꯦꯕ ꯃꯄꯥꯟ ꯂꯝꯁꯦ ꯑꯗꯨꯒ ꯑꯥꯗ ꯆꯍꯤ ꯑꯃ ꯏꯟꯇꯔꯟꯁꯤꯞ ꯇꯧꯗꯕ ꯌꯥꯗꯦꯕ ꯑꯗꯨꯗꯤ ꯆꯍꯤ 3 ꯂꯩꯔꯗ꯭ꯔꯥ ꯑꯥꯗ ꯆꯍꯤ 3 ꯂꯩꯔꯒ ꯃꯥꯅ ꯑꯩ ꯏꯟꯗꯤꯌꯥꯗ ꯍꯟꯖꯔꯣꯏꯒꯦ ꯑꯩꯗꯤ USA ꯆꯠꯀꯦ ꯍꯥꯏꯇꯥꯔꯗꯤ USMLE ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯅꯦꯕ ꯑꯗꯨꯒ ꯃꯥ USAꯗ ꯗꯣꯛꯇꯔ ꯑꯣꯏꯕ ꯌꯥꯔꯅꯦꯕ PLESAE ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯅ ꯌꯨꯔꯣꯞꯀꯤ ꯁꯤꯗꯁꯨ ꯃꯥ ꯊꯥ ꯌꯥꯔꯅꯦꯕ ꯃꯥꯅ ꯏꯟꯗꯤꯌꯥ ꯊꯥꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯅꯦꯛꯁ ꯑꯦꯛꯖꯥꯝ ꯍꯥꯏꯁꯦ ꯅꯦꯛꯁ ꯑꯦꯛꯖꯥꯝ 1 ꯍꯥꯏꯁꯦ ꯊꯥꯗꯣꯏꯅꯦꯕ ꯅꯦꯛꯁ ꯑꯦꯛꯖꯥꯝ 1ꯁꯦ ꯊꯥꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯏꯟꯇꯔꯟ ꯇꯧꯗꯣꯏꯅꯦꯕ ꯏꯟꯗꯤꯌꯥꯗ ꯏꯟꯇꯔꯟ ꯇꯧꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯅꯦꯛꯁ 2 ꯊꯥꯗꯣꯏꯅꯦꯕ ꯏꯟꯗꯤꯌꯥ ꯇꯝꯃꯒ ꯃꯄꯥꯟ ꯇꯝꯕꯒ ꯈꯦꯠꯅꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥ ꯇꯝꯃꯒꯗꯤ ꯃꯥ ꯆꯍꯤ ꯈꯔ ꯍꯟꯊꯩ
Handaraga mas next one thaba yarni. Sidana ma sei taruk sangi. Sidana mari makai sangi next one thaba yabagi. Adugi difference ama leire. Plus Mapalam tam taragadi more advantage of Kino, man say Tarukation Lopesida, 5+1 year lution Besda, USA Taviare, Europe Taviare, Australia Taviare, plus Hoyi Adugi Lamsida ma doctor in Puya doing it. Didn't Tamba Bagadum Tabak by worrying neighbor. Sanam Tokun doing it. Aduni lays in the Agam Palam Tamba Kenabais. Sahi the current difference lay Hitare. See an overlook next exam lab, Lapuri, where in the Lisa. Aduni lays. Aduga Mapani country meamse. Sina I happen amum sum harake. Country Karamana Parige, Kawaintorige, Hivasico. My am the Hogis Yam Soka the Leharage, the Hogozico laboratory countries in Hierarchico. Russia, Hoyo collaborator University and Muglay, Adu Russia again going to Haganoziki 5.1 years more person for Lotto. We got Russia, one of the best destinations, a time the medical Tamlap from Pamnico. Adu Mogina, licensing exams, Mogisa, Russian language at Taiwan. She passed out already my license video, similar. Then, Bangladesh am tamne to bosik tam kitang hande je kina kan mang Iran kitang Bangladesh ki lei gi do adu kitang hande ma FMG gi pass out hoi yam na high among from ni ko dagi Nepal su dum India ga chap ma nei India gi syllabus patna follow to Indian Lairik lei tong ni ko adu moi su paisa kitang wang mo 50 to 60 lakhs ta whole package ta lo shalak pa Sigi ma lei hai tare ko dagi Bangladesh budget friendly oi soi ji Russia zum budget friendly oi ko dagi Kazakhstan su lei ko Kazakhstan na mayam ta ko bete mayam lei ko Muslims Family, other Mogina Moisus Mane 5.1 year Woiko. Aduga Sida Kazakhstan Yamana, say Yamaga intent to Taragadi, Moikano, the Hogi, USMLE, PLEF, C Taba, Yabayadava, restriction Kerala Haitare. Sigisima, Lay Ado, Hogi, Sangari Wangamiam, see Kangbuziong, and Kangbuziong, and Himatanga. Then Hogi Kyrgyzstan Yamsangi, Kyrgyzstan says Sangasu, Hoina, news to the Technical, Bangladesh back over, Pakistan back over, Institute Miamna, Kaitare, Sangan Baitare, Adu Yuzikana, and I, the Hogi government agency on the Kani Kyrgyzstan, Zoniam Kana, support of the Kyrgyzstan, the Sana Baitareko. And the Yuzik Yam, hot topic or Uzbekistan, India, Samiam Sangi. She sang is the Hakanda, more in a license exam late table. Say 5.1 years in Luraga, license exam PO. License period, practice on Adu give me advantage of Uzbekistan Sangi, Adu Mogise, Fisu Hongi, Mufums Haba, the CCM Sangi Haitare, Hogi Amir Few now, Uzbekistan, the Hoga Tafto, Samarkand State Medical University, Nama, Hoya Tafto. See, Hoy Tafto was a college ke loi chatlaga loi yeng chendu haitare yeng chelam tung na college ki lei diba moi infrastructure then Angang me amudare Hanna Tamba ko moi me amudare moi ki review then hospital clinical exposure yaw da di doctor tam kana ponte ko ada hospital so sanga loi yeng he da gan city student yang thawa ya ani hada kan thawa ne ba aduga sida ai Samarkand example nu pira ka to country use amane ko akhoi ki contractor se contract longa do ne ba country ki India ki contract Pakistan ki contract Bangladesh contract में हम लोग तो नहीं बा अखोई मणिपुर में चा चंग है तरह के इंडिया की कॉन्ट्रैक्टर के थ्रू संग दबा नहीं बा पाकिस्तान कॉन्ट्रैक्टर के थ्रू द संग बसु योंग ना बसु या को इंडिया में साया मैं हम संग बया हुई को फीस होंगन बा मत हम हम लिख रहे सीने एक प्रॉब्लम कई लाकता की हर कांदे एनी कंट्री की कोई नहीं है किर्गिस्तान वगैरह कजाकिस्तान वगैरह रशिया वगैरह एनी प्रॉब्लम लागते हुए करी नो हर कांदा है अखोई एनएमसी ना नई करम कना की थ्रू दे संगी है कना पाकिस्तान की थ्रू दे संगी हर कदी Hayang mogi license to get the problem her lack bagi situation dum ui hai tare khoina adu gumai le aduna phasna student namna mapalam tam gi hai taragadi akhoi gi consultancy or akhoi pusandar bi mi da phasna ong hangbi ba akhoina tam dori se karino kamai to gono history na kedo gono ka mi akhoi maming samana ba pusana palam ji khang ponte ko sananga college amada e ko ko lem pusalani mana ma hum da thajala ma ngang de khang ponte ayo kan se yam ni le kan khangani lagi fees mai lo ni ga me truk me am sandam mi am le ri ba student am pusalani ga snoi do lupa la hom na lore hom de kem thingai le ta har har option ga ni adu me am thi ga am le mani visa gi le mani police ki thi ga ta le mani hostel gi le mani mess le mani hostel jumai ji hostel gi lupa lichin gunra ni fu ga khai ni ba mess yaw de ko mess tong tong an lak de ko si je
ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯈꯩꯁꯨ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯆꯠꯅꯤꯡꯉꯒ ꯐꯖꯅ ꯍꯪꯗꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯀꯣꯔꯁ ꯃꯄꯥꯟ ꯂꯝꯗ ꯑꯣꯔ ꯑꯦꯅꯤꯋꯦꯔ ꯏꯟꯗꯤꯌꯥ ꯇꯧꯒꯦ ꯍꯥꯏꯇꯥꯔꯁꯨ ꯑꯦꯛꯖꯦꯛ ꯆꯪꯒꯗꯕꯗꯣ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯗꯒꯤ ꯍꯦꯜꯂꯛꯑꯣꯏꯗꯕ꯭ꯔꯥ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯃ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯀꯠꯇ ꯇꯧꯔꯒ ꯆꯪꯍꯟꯅꯤꯡꯉꯦ ꯌꯥꯝ ꯏꯖꯨꯀꯦꯠ ꯑꯣꯏꯕ ꯄꯦꯔꯦꯟꯁꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯤꯅꯁꯨ ꯍꯥꯏꯕꯁꯨ ꯄꯨꯡꯊꯥ ꯊꯥꯖꯗꯕ ꯏꯁꯥꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯊꯤꯕ ꯌꯥꯏ ꯑꯩꯅꯁꯨ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯊꯥꯖꯕꯤꯔꯨꯅꯨ ꯏꯁꯥꯅ ꯂꯣꯏ ꯊꯤ ꯌꯥꯔꯕꯅꯤ ꯑꯦ ꯑꯥꯏꯒꯤ ꯃꯇꯝꯅꯤ ꯅꯠꯇ꯭ꯔꯒ ꯒꯨꯒꯜ ꯂꯩꯔꯤ ꯆꯪꯉ ꯂꯣꯏ ꯊꯤꯌꯨ ꯑꯩꯅ ꯁꯤ ꯀꯣꯂꯦꯖꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯀꯩꯝꯇ ꯍꯥꯏꯖꯤꯟ ꯌꯥꯄꯣꯟꯇꯦꯕ ꯃꯤ ꯑꯗꯨꯝ ꯇꯣꯞ ꯔꯦꯡꯀꯤꯡ ꯂꯩꯔꯤꯅꯦꯕ ꯁꯤ ꯀꯣꯂꯦꯖꯅ ꯔꯦꯡ ꯁꯤ ꯇꯥꯏꯅꯤ ꯁꯤ ꯇꯥꯏꯅꯤ ꯂꯣꯏ ꯈꯪꯉꯤꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯆꯪꯉ ꯌꯦꯡꯕ ꯂꯣꯏ ꯈꯪꯕ ꯄꯣꯠꯅꯦ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯋꯤ ꯇꯧꯗꯦ ꯑꯩꯅ ꯁꯣꯝꯅꯥꯀꯟꯗ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯋꯤ ꯈ꯭ꯋꯥꯏ ꯐꯕ ꯀꯣꯂꯦꯖꯅꯤ ꯍꯥꯏꯅ ꯈꯜꯂꯣꯕ ꯔꯤꯀꯣꯛꯅꯥꯏꯁ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯑꯗꯨ ꯃꯁꯥꯅ ꯊꯤꯐꯝ ꯊꯣꯛꯇ꯭ꯔꯥ ꯑꯗꯒꯤꯗꯤ WDOMSꯅ ꯂꯩꯌꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏ ꯗꯤꯛꯁꯅꯔꯤ ꯍꯥꯏꯇꯥꯔꯦ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝꯒꯤ ꯁꯤꯗꯒ ꯆꯪꯉ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ WDOMSꯅꯀꯣ ꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯥꯎꯕ꯭ꯔꯥ ꯀꯔꯝ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯏ ꯃꯥꯒꯤ ꯀꯣꯔꯁꯁꯦ ꯆꯍꯤ ꯀꯌꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯣꯏ ꯌꯥꯎꯔꯝꯒꯅꯦꯕ ꯌꯥꯝ ꯏꯖꯨꯀꯦꯠ ꯑꯣꯏꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃꯅ ꯍꯥꯏꯕꯁꯨ ꯄꯪꯊꯥ ꯊꯥꯖꯕꯤꯔꯨꯅꯨ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯐꯖꯅ ꯈꯟꯕꯤꯌꯨ ꯑꯗꯨꯕꯨ ꯆꯪꯕ ꯄꯥꯠꯇꯨꯗꯤ ꯆꯨꯝꯅ ꯆꯪꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯅꯕ MERF ꯂꯩꯔꯦꯕ ꯍꯣꯏ ꯃꯣꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯃꯔꯀꯥꯟ ꯆꯪꯅꯤꯡꯉꯦ ꯍꯥꯏꯔꯕ ꯁꯃꯔꯀꯥꯟ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯥꯏꯠ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯆꯦ ꯆꯥꯡ ꯔꯦꯖꯤꯁꯇꯔ ꯄꯤꯔꯒ ꯂꯩꯔꯕꯅꯦꯕ ꯁꯃꯔꯀꯥꯟꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯔꯦꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯨꯗ ꯆꯪꯉꯒꯗꯤ ꯍꯦꯟꯅ ꯀꯥꯟꯅꯅꯤ ꯍꯥꯏꯕꯅꯤꯗ ꯃꯣꯏꯅ ꯑꯇꯣꯞꯄ ꯊꯤꯔꯒ ꯆꯪꯉꯁꯨ ꯑꯩꯈꯣꯏ ꯊ꯭ꯔꯨꯗ ꯑꯗꯨꯝ ꯆꯪꯗꯣꯏꯅꯦꯕ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯦꯟꯗꯜ ꯇꯧꯔꯤꯅꯦꯕ ꯑꯗꯨꯝ ꯆꯪꯗꯣꯏꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯗ ꯑꯗꯨꯅ ꯐꯖꯅ ꯏꯁꯥꯅ ꯐꯖꯅ ꯈꯪꯕꯤꯔꯒ ꯆꯪꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯎꯖꯕꯦꯀꯤꯁꯇꯥꯟꯁꯨ ꯀꯣꯂꯦꯖ ꯃꯌꯥꯝ ꯂꯩꯌꯦꯕ ꯀꯣꯂꯦꯖ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯀꯔꯝꯕꯅ ꯐꯩꯅꯣ ꯀꯔꯝꯕꯅ ꯐꯠꯇ꯭ꯔꯤꯅꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤꯗꯤ ꯃꯩꯇꯩ ꯃꯆꯥ ꯀꯌా ꯂꯩꯔꯒꯦ ꯍꯪꯒꯅꯤꯀꯣ ꯌꯥꯝ ꯂꯩꯇ꯭ꯔꯒꯁꯨ ꯁꯤꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯨꯛ ꯌꯥꯎꯗꯦꯅꯦ ꯍꯥꯏꯔꯁꯨ ꯆꯪꯗꯕ ꯌꯥꯝ ꯂꯩꯔꯒ ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤꯅꯦ ꯍꯥꯏꯔꯁꯨ ꯆꯪꯗꯕ ꯀꯟꯗꯤꯁꯟꯁꯦ ꯑꯗꯨꯒ ꯑꯥꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯗ ꯄꯨꯜꯂꯣꯗꯅ ꯍꯥꯏꯔꯒꯁꯨ ꯈꯠꯅꯩꯒ ꯅꯨꯡꯁꯤꯅꯗꯦꯒ ꯑꯃ ꯇꯧꯏꯒ ꯇꯧꯕ ꯑꯃꯨꯛ ꯁꯤꯒꯨꯝꯕ ꯌꯥꯝ ꯂꯩꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯁꯤ ꯂꯣꯏ ꯀꯥꯎꯊꯣꯛꯑꯒ ꯏꯁꯥꯗ ꯍꯣꯠꯅꯔꯒ ꯏꯁꯥ ꯂꯥꯏꯔꯤꯛ ꯇꯝꯕꯅꯦꯕ ꯆꯪꯗꯣꯏꯁꯦ ꯑꯥꯗ ꯆꯠꯄꯤꯔꯣ ꯃꯩꯇꯩ ꯃꯆꯥ ꯂꯩꯕꯒ ꯑꯗꯨꯝ ꯄꯨꯜꯂꯨ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯧ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯕ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯕ ꯀꯦꯔꯤꯌꯔꯗꯣ ꯏꯟꯕ ꯑꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯉꯁꯥꯏꯗꯒꯤ MBBSꯀꯤ ꯉꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯂꯥꯏꯟꯒꯤ ꯑꯣꯏꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟꯒꯨꯝꯕ ꯑꯗꯨ ꯂꯣꯏ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯕ ꯁꯤꯗ ꯌꯥꯎꯔꯤꯅꯦ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯄ꯭ꯔꯁꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯨꯔꯣꯞꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯒ꯭ꯔꯤꯁꯀꯤ ꯃꯅꯥꯛꯇ ꯑꯥꯏꯂꯦꯟ ꯑꯃ ꯂꯩꯕꯅꯦ ꯁꯥꯏꯄ꯭ꯔꯁ ꯑꯅ ꯁꯤꯒꯤꯁꯨ ꯀꯣꯂꯦꯖ ꯑꯗꯨꯝ 3-4 ꯄꯥꯏꯔꯤꯀꯣ ꯑꯩꯅ ꯑꯗ ꯁꯤꯒꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯣꯁꯄꯤꯇꯦꯂꯤꯇꯤ ꯏꯟꯗꯁꯇ꯭ꯔꯤ ꯌꯥꯝ ꯂꯤꯡꯉꯦꯕ ꯃꯣꯏ ꯑꯗ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯁꯥꯏꯄ꯭ꯔꯁꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯁꯦꯅ ꯈꯜꯂꯣ 3 years or 4 years ꯀꯣ ꯍꯣꯁꯄꯤꯇꯦꯂꯤꯇꯤ ꯃꯦꯅꯦꯖꯃꯦꯟ ꯇꯝꯃꯅꯤ ꯍꯣꯁꯄꯤꯇꯦꯂꯤꯇꯤ ꯃꯦꯅꯦꯖꯃꯦꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯕꯨꯝ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯝꯕꯁꯦ ꯃꯣꯏ ꯐꯤꯁ ꯌꯥꯝ ꯆꯥꯎꯋꯦꯕ 6,000 ꯑꯩꯈꯣꯏꯒꯤ ꯌꯨꯔꯣ ꯑꯣꯏꯔꯝꯒꯅꯤ 6,000 ꯌꯨꯔꯣ ꯍꯥꯏꯁꯦ ꯅꯥꯏꯟꯁ ꯑꯗꯨꯝ ꯍꯣꯠꯇꯣꯛꯄꯗ ꯄꯥꯏꯀꯣ 6,000 into ꯑꯩꯈꯣꯏ 90ꯅ ꯄꯥꯁ ꯑꯥꯎꯠ ꯑꯣꯟ ꯑꯦꯚꯔꯦꯖꯇꯀꯣ $5,500 ꯆꯪꯉꯦꯕ ꯀꯣꯔꯁꯁꯦ ꯆꯪꯉꯅꯤ ꯇꯝꯃꯅꯤ ꯑꯥꯗ ꯀꯌꯥꯝ ꯐꯒꯦꯗ ꯊꯥ ꯑꯃꯅꯤ ꯂꯩꯔꯒ ꯅꯪꯁꯦ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯐꯪꯉꯦꯕ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯁꯦ ꯅꯪ ꯊꯥ ꯑꯃꯗ 80,000 ꯆꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯊꯕꯛꯁꯨ ꯇꯧꯕ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯂꯩꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟꯁꯦ ꯁꯤꯃ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯣꯏ ꯍꯣꯁꯄꯤꯇꯦꯂꯤꯇꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯐꯖꯅ ꯂꯤꯡꯉꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯦ ꯇꯝꯕꯗ ꯑꯗꯨꯝ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯁꯥꯏꯄ꯭ꯔꯁꯀꯤꯁꯦ ꯑꯗꯨꯒ ꯑꯗꯨ ꯌꯥꯝ ꯕꯨꯝ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯍꯪꯒꯦꯔꯤ ꯌꯥꯝ ꯆꯠꯅꯩꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯔꯃꯅꯤꯁꯨ ꯑꯣꯁ ꯕꯤꯜꯗꯤꯡ ꯀꯥꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯣꯔꯁ ꯃꯌꯥꯝ ꯇꯝꯃꯒ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯊꯕꯛ ꯐꯪꯕ ꯑꯗꯨ ꯇꯝꯃꯤꯉꯩ ꯊꯕꯛ ꯐꯪꯕꯒ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤꯅ ꯇꯣꯉꯥꯟꯅ ꯍꯌꯦꯡ ꯑꯩ ꯄꯣꯗꯀꯥꯁ ꯇꯧꯔꯛꯑꯒꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣ ꯌꯥꯝ ꯁꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯁꯨꯝ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯇꯝꯁꯤꯜꯂꯨꯔꯀꯥꯟꯗ ꯑꯗꯨꯝ ꯌꯨꯝꯗꯒ ꯂꯩꯕ ꯃꯌꯥꯝ ꯂꯩꯗꯅ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯇꯣꯉꯥꯟꯅ ꯊꯕꯛ ꯄꯤꯕꯗꯤ ꯌꯥꯗꯕ꯭ꯔꯕ ꯖꯣꯕ ꯄ꯭ꯂꯦꯁꯃꯦꯟꯒꯨꯝꯕꯗꯤ ꯂꯩꯇꯕ ꯊꯕꯛ ꯄꯤꯕꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯑꯩꯈꯣই ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕ ꯉꯝꯃꯦ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯃꯁꯥꯅ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯗꯤꯜ ꯇꯧꯔꯤ ꯗꯨꯕꯥꯏꯒꯤ ꯗꯤꯜ ꯇꯧꯔꯤꯀꯣ ꯗꯦꯟ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯒꯤꯁꯨ ꯌꯨꯔꯣꯞꯀꯤꯁꯨ ꯀꯩꯁꯨ ꯗꯤꯜ ꯇꯧꯔꯤꯀꯣ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯏꯁꯥꯅ ꯐꯖꯔꯒꯗꯤ ꯑꯗꯨꯝ ꯏꯟꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯁꯤꯒꯤꯗꯤ IT ꯒꯤ ꯋꯥꯔꯜꯁꯤꯗꯤ ꯗꯤꯃꯥꯟ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯁꯤꯒꯤ MERFꯇ ꯑꯗꯨꯝ ꯀꯟꯁꯜ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯂꯥꯏꯟꯗꯨꯗ ꯆꯪꯉꯒ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯅ ꯅꯠꯇꯕꯤꯗ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯂꯥꯏꯟꯗꯨꯗ ꯆꯪꯉꯒ ꯐꯖꯅ ꯀꯟꯁꯜ ꯇꯧꯕꯒꯤꯁꯨ ꯑꯗꯨꯝ ꯐ꯭ꯔꯤ ꯂꯩꯔꯦ ꯑꯗꯨꯝ ꯑꯩ ꯌꯥꯝ ꯇꯥꯟꯅꯔꯀꯥꯟꯗ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯗꯣ ꯐꯖꯅ ꯁꯦꯝꯕ ꯌꯥꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯗꯤ ꯇꯦꯟꯁꯟ ꯀꯩꯝꯇ ꯌꯥꯎꯗꯕꯤꯗ ꯁꯤ ꯇꯧꯔꯀꯥꯟꯗ ꯑꯩꯗꯣꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯀꯥꯏ ꯑꯉꯥꯡꯗ ꯁꯨꯝ ꯈꯟꯕ ꯌꯥꯎꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯁꯤꯜꯂꯨꯔꯀꯥꯟꯗ
ꯀꯩꯗꯧꯗꯣꯏꯅꯣꯅ ꯈꯟꯕꯁꯦ ꯑꯗꯒꯤꯗꯤ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯅꯧꯅ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠꯁꯦ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠꯀꯤ ꯑꯩꯈꯣꯏ ꯑꯃꯤꯔꯦꯐꯀ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯦ AMA ꯏꯖꯨꯀꯦꯁꯅꯦꯜ ꯁꯣꯁꯥꯏꯇꯤꯅ ꯁꯤꯁꯇꯦꯝ ꯑꯃꯅ ꯍꯧꯖꯤꯛ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠꯁꯦ ꯑꯩꯈꯣꯏꯁꯦ ꯐꯤꯂꯤꯄꯤꯟꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒ ꯏꯖꯨꯀꯦꯁꯟ ꯁꯣꯁꯥꯏꯇꯤ ꯑꯃꯒ ꯀꯣꯂꯥꯕꯔꯦꯠ ꯇꯧꯋꯦꯕꯀꯣ AMAꯅ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠ ꯑꯩꯅ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀ꯭ꯂꯥꯁ ꯊꯥ ꯑꯃꯅꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯣꯏ ꯑꯥꯗ ꯆꯠꯂꯒ ꯀ꯭ꯂꯥꯁ ꯇꯧꯖꯒꯗꯧꯕꯅꯤꯀꯣ ꯑꯗꯨꯒꯤ ꯑꯃ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯌꯥꯝ ꯊꯨꯅ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒꯤ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠꯁꯦ ꯑꯗꯣ ꯁꯤꯁꯨ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯀꯣꯔꯁꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗꯁꯨ ꯑꯗꯨꯝ ꯆꯠꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯗꯤ ꯈꯔ ꯆꯥꯎꯋꯦ ꯁꯤꯒꯤ ꯑꯗꯨꯕꯨ ꯄꯥꯔꯠ ꯋꯥꯏꯁ ꯑꯗꯨꯝ ꯄꯤꯕ ꯌꯥꯏ ꯂꯣꯟ ꯂꯧꯕ ꯌꯥꯏ ꯃꯌꯥꯝ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯂꯣꯠꯁꯨ ꯏꯟꯕ ꯌꯥꯕ ꯀꯩꯅꯣꯅꯦ ꯁꯦꯛꯇꯔꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯁꯨ ꯂꯩ ꯑꯗꯣ ꯁꯤꯒꯤ AMARFꯀꯤ ꯑꯣꯏꯅ ꯍꯦꯗ ꯑꯣꯐꯤꯁꯁꯦ ꯑꯩꯈꯣꯏ ꯍꯦꯗ ꯑꯣꯐꯤꯁꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯝꯃꯤꯁꯤꯅ ꯁꯤꯁꯨ ꯕ꯭ꯔꯥꯟꯁ ꯑꯃꯅꯤ ꯍꯦꯗ ꯑꯣꯐꯤꯁꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯈꯨꯝ ꯂꯩꯀꯥꯏꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯕ꯭ꯔꯥꯟꯁ ꯑꯣꯐꯤꯁ ꯑꯃꯅꯤ ꯑꯗꯒꯤꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯃ ꯂꯩ ꯗꯨꯕꯥꯏꯗꯁꯨ ꯑꯃ ꯂꯩ ꯑꯗꯩ ꯅꯣꯔꯠ ꯏꯁꯇ ꯅꯥꯒꯥꯂꯦꯟꯗ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯃꯌꯥꯝ ꯑꯗꯨꯝ ꯂꯣꯏ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯣꯔꯠ ꯏꯁꯀꯤ ꯃꯦꯛꯁꯤꯃꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯗꯥꯖꯣꯏ ꯆꯥꯟꯒ ꯊꯦꯡꯅꯔꯀꯥꯟꯗ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯋꯥꯔꯤ ꯄꯤꯕꯤꯔꯤꯁꯦ ꯃꯦꯁꯦꯖꯅꯦꯕꯀꯣ ꯑꯩꯈꯣꯏꯗ ꯈꯪꯉꯝꯗꯕ ꯑꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯕ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯁꯇꯔꯁ ꯑꯃꯗꯤ ꯕ꯭ꯔꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯦꯟꯁ ꯀꯦꯔꯤꯌꯔ ꯒꯥꯏꯗꯦꯟꯁꯁꯦ ꯑꯗꯨꯝ ꯁꯤꯒꯤ AMARFꯇ ꯑꯗꯨꯝ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯝ ꯀꯟꯁꯜ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯒꯤ ꯌꯥꯝ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯇꯝꯕ ꯌꯥꯔꯦ ꯇꯦꯟꯁꯟ ꯐ꯭ꯔꯤꯗ ꯑꯗꯨꯅ AMARFꯀꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠꯁꯨ ꯍꯥꯞꯆꯔꯝꯃꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯆꯪꯕꯤꯔꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯁꯅꯥ ꯀꯩꯊꯦꯜ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯒꯤ ꯐꯣꯔꯠ ꯕꯤꯜꯗꯤꯡ ꯐꯣꯔꯠ ꯐ꯭ꯂꯣꯔꯗ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯀꯥꯟꯗ ꯀꯟꯁꯜ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯈꯪꯉꯝꯃꯗꯤꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯦ ꯋꯥꯛ ꯇꯧꯕꯗꯤ ꯀꯨꯏꯔꯛꯑꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯌꯥ ꯃꯥꯔꯀꯦꯇꯤꯡꯗ ꯊꯥꯗꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯔꯀꯦꯇꯤꯡ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯗꯨm ꯇꯧꯋꯦ ꯀꯣꯂꯦꯖꯁꯤꯡ ꯀꯩ ꯀꯥꯒꯤꯀꯣ ꯃꯣꯏꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯩꯈꯣꯏ ꯌꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯝꯕꯅ ꯑꯩꯈꯣꯏꯁꯦ ꯀ꯭ꯂꯥꯏꯟ ꯑꯗꯨꯝ ꯃꯄꯥꯟ ꯂꯝ ꯉꯥꯛꯇ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯒꯁꯨ ꯗꯤꯜꯂꯤꯒꯨꯝꯕ ꯕꯦꯡꯒ꯭ꯂꯣꯔꯒꯨꯝꯕ ꯍꯔꯤꯌꯥꯅꯥꯒꯨꯝꯕ ꯁꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗꯤ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕ ꯀꯣꯜꯀꯇꯥꯒꯨꯝꯕ ꯑꯣꯟꯂꯥꯏꯟꯗ ꯑꯅꯝꯕ ꯂꯣꯏ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃ ꯐꯖꯅ ꯋꯥꯛ ꯇꯧꯃꯤꯟꯅꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯅꯣꯠ ꯑꯣꯟꯂꯤ ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯅ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯗ ꯈꯤꯇꯪ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯖꯣꯕ ꯇꯧꯕꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯁꯦ ꯀꯌꯥ ꯆꯠꯊꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯃꯦꯛꯁꯤꯃꯝ ꯆꯠꯄꯕꯨꯗꯤ ꯃꯌꯥꯝ ꯂꯩꯀꯣ ꯍꯧꯖꯤꯛ ꯈꯛꯇꯪꯅꯦ ꯍꯧꯖꯤꯛ ꯈꯛꯇꯪ ꯈꯔ ꯍꯧꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯅ ꯒꯥꯏꯗ ꯇꯧꯕ ꯑꯦꯔꯤꯌꯥꯗꯗꯤ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯔꯤ ꯃꯔꯛꯇ ꯑꯩꯈꯣই ꯀꯩꯅꯣꯗ ꯍꯣꯇꯦꯜꯗ ꯊꯕꯛ ꯇꯧꯅꯤꯡꯕ ꯗꯦꯟ ꯃꯤꯟꯁ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯀꯣ ꯑꯩꯈꯣꯏ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯤ ꯗꯦꯟ ꯔꯤꯁꯣꯔꯠ ꯃꯌꯥꯝ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯤ ꯑꯗꯨꯝ ꯊꯥꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯁꯥꯔꯤ ꯀꯩ ꯀꯔꯥꯒꯤ ꯂꯣꯏ ꯀꯣꯟꯇꯦꯛ ꯂꯩ ꯂꯣꯏ ꯊꯥꯔꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨꯝ ꯇꯝ ꯇꯝꯅꯗꯤ ꯍꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ나 ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯊꯕꯛ ꯇꯧꯕꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ITꯗ ꯀꯩꯗ ꯃꯌꯥꯝ ꯇꯧꯅꯕꯗꯣ ꯅꯠꯇꯕ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯐꯨꯗ ꯕꯤꯚꯔꯦꯖ ꯁꯥꯔꯚ ꯇꯧꯕ ꯑꯃ ꯇꯧꯕ ꯈꯤꯇꯪ ꯅꯧꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯂꯣꯏꯁꯜꯂꯦ ꯈꯪꯒꯗꯕꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯈꯪꯕꯁꯨ ꯌꯥꯔꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯤꯡ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯁ꯭ꯇꯣꯔꯒꯤ ꯐꯣꯔꯠ ꯐ꯭ꯂꯣꯔꯁꯦ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯗꯨꯝ ꯁꯥꯔ ꯖꯣꯏꯆꯥꯟꯒ ꯖꯣꯏꯆꯥꯟꯒ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠꯇ ꯁꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯁꯤꯡꯖꯃꯩꯗ ꯑꯗꯨꯝ ꯂꯥꯛꯑꯁꯨ ꯌꯥꯅꯤ ꯁꯤꯡꯖꯃꯩꯗ ꯂꯥꯛꯑꯁꯨ ꯌꯥꯏ ꯑꯗꯣ ꯁꯤꯗꯅ ꯑꯅꯝꯕ ꯂꯩ ꯁꯤꯗ ꯑꯅꯝꯕ ꯂꯩꯌꯦꯕ ꯁꯅꯥ ꯀꯩꯊꯦꯜꯒꯤꯗꯨꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯅ ꯀꯩꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗꯕꯨ ꯑꯣꯏꯒꯦꯔꯥ ꯊꯕꯛ ꯇꯧꯕꯗꯕꯨ ꯑꯣꯏꯒꯦꯔꯥ ꯂꯥꯏꯔꯤꯛ ꯇꯝꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯦꯛ ꯂꯣꯏꯔꯒ ꯊꯕꯛ ꯑꯗꯨꯝ ꯐꯪꯒꯦ ꯍꯥꯏꯔꯁꯨ ꯌꯥꯝ ꯌꯥꯔꯕ ꯄꯣꯠꯅꯦꯕ ꯑꯗꯨꯝ ꯀꯟꯁꯜ ꯇꯧꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯙꯅꯟꯖꯌꯁꯨ ꯅꯨꯡꯉꯥꯏꯔꯦ ꯂꯥꯛꯄꯤꯕꯒꯤ ꯑꯗꯒꯤꯗꯤ ꯃꯦꯁꯣ ꯇꯤꯚꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯥꯛꯇꯪ ꯁꯦꯌꯔ ꯇꯧꯕ ꯑꯥꯏꯗꯤꯌꯥ ꯈꯤꯇꯪ ꯄꯤꯕ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯊꯦꯡꯛ ꯌꯨ